Safe Earth Free from Pollution haiba themda plastic sizinaba leplasi amadi akoibogi fibam kannabagi pandamda miyamda awareness piba RS Group of Nainital Uttarakhand dagi miyoi ahumna saba cycle expedition team ngasi Imphal thadokre hariba cyclist kangbu asi ngarang nungba dagi Imphal da thunglakibani Manipur state asigi yamna maru oiba district amasu oriba Jiribam district asida leba ahangba lam amadi lawlokraga sizinadana leiriba lawfom singda double cropping na chingba tawhanbiduna hena pothok puthokduna mipal tangdaba lamdamam oihinibagi apamba jiri praja miyamda leiri Government Oza Singi Taret Subals UGC PM the regulation chana halu haina fegok tana changsilakiba khongjang hanba leitre ngasisu Oza tarana khuthang charai henbagi khongjang changsinkre Imphal West ki Takiel Khongban Khumantem Leikai de leiba Thopang Sanglen ngasi hauno bi matungina Pasoi Assembly Constituency ge MLA AK Mirabai na miyam da khusinakre Nagaland gi oina hojik fawda novel coronavirus na nabagi case thengnadri haina state asigi Health and Family Welfare Minister S Pangyuna fongdokre China da novel coronavirus na nabadagi laikidaba migi masing chanipan ga supna hum yaukhre mioi lesing kuntra tare henbana laichara sina sokale haina official gi paw man hairi